ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯕꯤ ꯉꯔꯥꯡ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯃꯥꯅ ꯊꯝꯈꯤꯕ ꯁꯦꯜ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯍꯥꯏꯒꯠꯇꯨꯅ ꯃꯣꯝꯄꯥꯛꯁꯤꯡꯗꯨ ꯃꯊꯪ ꯍꯣꯔꯦꯟ ꯃꯤꯒꯤ ꯄꯤꯈꯤꯒꯗꯕ ꯁꯦꯜ ꯑꯩ ꯃꯊꯥ ꯁꯥꯔꯤꯗꯣ ꯑꯣꯟꯊꯣꯛꯅ ꯀꯔꯝꯕ ꯑꯉꯥꯡ ꯆꯪꯂꯛꯂꯒ ꯂꯧꯊꯣꯛꯈ꯭ꯔꯤꯅꯣꯃꯤ ꯑꯩꯕꯣ? ꯑꯁ ꯑꯩꯒꯤ ꯀꯥꯁꯦ ꯑꯉꯥꯡꯗꯤ ꯄꯥꯛꯅ ꯆꯪꯗꯕꯅꯤ꯫ ꯑꯩꯒꯤ ꯁꯦꯜ ꯈꯨꯃꯥꯡꯁꯦ ꯃꯔꯝ ꯌꯥꯝ ꯆꯥꯗꯦ꯫ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦꯗ꯫ ꯑꯩ ꯃꯧ ꯑꯅꯤꯗꯨꯗꯤ ꯎꯕ ꯖꯥꯠꯂ? ꯀꯧꯔꯒ ꯍꯪꯂꯒꯦꯗ꯫ ꯃꯧ ꯑꯍꯜ, ꯃꯧ ꯑꯇꯣꯝꯕꯤ, ꯂꯥꯎꯅꯤ ꯁꯤꯗ ꯑꯃꯨꯛꯇ꯫ ꯃꯧ ꯑꯅꯤꯃꯛꯇꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯆꯥꯎꯕꯤ ꯃꯊꯥ ꯁꯥꯅ ꯍꯪꯂꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯦꯜꯒ ꯊꯦꯡꯅꯕ꯭ꯔꯣ? ꯃꯧ ꯑꯍꯜ ꯃꯦꯝꯊꯣꯏꯅ ꯏꯃꯥ ꯑꯩꯗꯤ ꯎꯗꯦꯕꯣ꯫ ꯃꯧ ꯑꯇꯣꯝꯕꯤ ꯁꯅꯥꯔꯩꯁꯨ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯑꯩꯁꯨ ꯎꯗꯤꯌꯦ꯫ ꯎꯗꯦꯕ? ꯌꯥꯔꯦ ꯑꯗꯨꯗꯤ꯫ ꯃꯧ ꯑꯅꯤꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯍꯥꯏꯍꯧꯏ꯫ ꯄꯨꯔꯨꯕ ꯇꯥꯕꯅꯤ ꯃꯤꯉꯣꯟꯗꯒꯤ꯫ ꯃꯤꯒꯤꯗꯤ ꯄꯤꯈꯤꯗꯕ ꯌꯥꯗꯕꯅꯤꯅ ꯀꯅꯥꯗꯒꯤ ꯄꯨꯔꯨꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯀꯥꯟꯅꯗꯦ꯫ ꯃꯅꯤꯡꯒꯤ ꯁꯦꯜ ꯄꯥꯏꯕꯤ ꯃꯧꯗꯨꯗꯒꯤ ꯄꯨꯔꯨꯔꯒꯦ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞꯁꯦ ꯊꯝꯂꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯆꯥꯎꯕꯤ꯫ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯍꯔꯥꯎꯅ ꯇꯨꯃꯤꯟ ꯂꯩꯖꯩ꯫ ꯑꯩꯅ ꯇꯨꯃꯤꯟ ꯂꯧꯊꯣꯛꯄ ꯏꯃꯥꯒꯤ ꯁꯦꯜꯁꯤꯅ ꯐꯤ ꯑꯍꯟꯕ ꯑꯃꯗꯨꯝ ꯂꯩꯊꯣꯛꯂꯒ ꯏꯟꯊꯣꯛꯀꯦꯗꯦ꯫ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯗꯤ ꯑꯩꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯂꯩꯍꯧꯕ ꯁꯦꯜꯁꯤꯡꯗꯨꯅ ꯀꯅꯥꯅꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯕꯅꯣ ꯁꯤꯅꯤ? ꯑꯁ ꯑꯩ ꯈꯪꯗꯦꯗ ꯁꯤ ꯌꯧꯁꯤꯜꯂꯗꯤ ꯑꯩꯒꯤꯗꯤ ꯐꯤ ꯑꯃ ꯂꯩꯔꯒ ꯏꯟꯕ꯫ ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯦꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯖꯩ꯫ ꯏꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜꯁꯤꯅ ꯐꯅꯦꯛ ꯈꯔ ꯇꯥꯡꯕ ꯑꯝꯇꯪ ꯂꯩꯔꯒ ꯁꯦꯠꯂꯕꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅꯤꯁꯦ꯫ ꯂꯩꯊꯣꯛꯀꯦꯗ ꯀꯩꯗꯧꯖꯔꯨꯅꯤꯒꯦ? ꯁꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯂꯨꯔꯕꯗꯤ ꯈꯪꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯐꯅꯦꯛ ꯑꯣꯏꯅ ꯂꯩꯔꯒ ꯁꯦꯠꯇꯣꯛꯀꯦ꯫ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯥꯕꯤꯔꯝꯕ ꯈꯨꯅꯤꯡꯊꯧꯗ ꯁꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯀꯥꯏꯊꯣꯛꯂꯒ ꯃꯤꯒꯤ ꯄꯤꯈꯤꯒꯗꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯁꯨ ꯑꯅꯤꯗꯨ ꯁꯥꯟꯅꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯂꯩꯅꯨ, ꯊꯦꯝꯕꯨꯡ, ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯕꯣꯛꯀꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜꯒ ꯂꯧꯊꯣꯛꯄ꯭ꯔꯣ? ꯂꯧꯊꯣꯛꯂꯕꯗꯤ ꯄꯤꯔꯛꯎ ꯏꯕꯣꯛꯇ ꯃꯤꯒꯤ ꯄꯤꯈꯤꯅꯕꯅꯤ꯫ ꯂꯩꯅꯨꯅ ꯏꯕꯣꯛ ꯑꯩꯗꯤ ꯂꯧꯊꯣꯛꯇꯤꯌꯦ꯫ ꯉꯁꯤꯒꯤ ꯏꯕꯣꯛꯀꯤ ꯀꯥꯗ ꯐꯥꯎ ꯆꯪꯖꯗ꯭ꯔꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯨ ꯂꯧꯊꯣꯛꯇꯦ ꯏꯕꯣꯛ꯫ ꯏꯆꯦ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯩ꯫ ꯉꯁꯤꯒꯤ ꯑꯕꯣꯛꯀꯤ ꯀꯥꯗ ꯆꯪꯗ꯭ꯔꯤ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯗꯣ ꯏꯕꯣꯛꯀꯤ ꯀꯥꯗ ꯆꯪꯈꯤꯕ ꯎꯏ ꯏꯕꯣꯛꯀꯤ ꯐꯅꯦꯛꯇꯨ ꯄꯥꯏꯔꯒ꯫ ꯑꯗꯨꯗꯤ ꯏꯕꯣꯛꯀꯤ ꯐꯅꯦꯛꯇꯨ ꯊꯝꯕ ꯆꯪꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯊꯦꯝꯕꯨꯡ꯫ ꯑꯗꯨ ꯅꯠꯇꯕ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯏꯕꯣꯛ꯫ ꯐꯔꯦ ꯈꯪꯗ꯭ꯔꯗꯤ ꯉꯁꯤꯒꯤ ꯁꯦꯜ ꯈꯨꯃꯥꯡꯁꯦ ꯊꯋꯥꯏꯗꯤ ꯑꯣꯈꯥꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯕꯣꯛ꯫ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯆꯥꯎꯕꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯅ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯈꯪꯉꯤꯗꯅ ꯉꯥꯡꯉꯝꯕꯗꯤ ꯃꯅꯥꯁꯤ ꯇꯠꯇ꯭ꯔꯤꯐꯥꯎ ꯂꯩꯊꯠꯀꯦꯕ꯫ ꯃꯆꯤꯟ ꯁꯨꯛ ꯌꯥꯎꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯄꯪꯕꯅ ꯍꯌꯦꯡ ꯃꯈꯩꯗꯤ ꯃꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯕꯒ ꯌꯥꯄꯣꯟꯇꯦꯀꯣ꯫ ꯉꯁꯤꯗꯤ ꯐꯅꯦꯛ ꯄꯥꯏꯔꯒ ꯆꯪꯉꯨꯕꯒꯤ ꯂꯥꯏꯅ ꯀꯜꯂꯤ꯫ ꯃꯥꯡꯒꯣꯜ ꯁꯤꯆꯟꯒꯤ ꯊꯣꯛꯂꯛꯄ ꯃꯦꯝꯊꯣꯏꯅ ꯃꯅꯥꯎ ꯅꯨꯄꯤꯅ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯏꯅꯥꯎ? ꯁꯅꯥꯔꯩ ꯈꯪꯂꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯦ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ꯫ ꯑꯣ ꯈꯜꯂꯨ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯅꯊꯧ ꯀꯥꯎꯊꯣꯛꯀꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏ꯫ ꯁꯅꯥꯔꯩ ꯃꯆꯤꯜ ꯄꯩꯊꯣꯛꯂꯒ ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯈꯪꯂꯒ ꯁꯤꯔꯝꯅꯤꯗ ꯑꯩꯕꯣ꯫ ꯐꯅꯦꯛ ꯂꯩꯔꯒ ꯁꯦꯠꯇ꯭ꯔꯤꯉꯩ ꯃꯥꯡꯖꯔꯝꯅꯤꯗ ꯑꯩ꯫ ꯍꯔꯤ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯁꯨꯝꯆꯤꯠ ꯁꯤꯆꯟꯅ ꯈꯜꯂꯤ ꯃꯀꯣꯛ ꯃꯅꯨꯡ ꯑꯗꯨꯗ꯫ ꯑꯩꯅ ꯉꯁꯥꯏ ꯂꯧꯊꯣꯛꯄ ꯁꯦꯜꯗꯨꯒꯤ ꯑꯔꯦꯝꯕꯗꯨ ꯏꯅꯥꯎꯅ ꯂꯧꯊꯣꯛꯂꯤꯖꯥꯠꯂꯣ? ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯆꯤꯡꯗꯤ ꯆꯤꯡꯅꯈ꯭ꯔꯦꯗ ꯑꯩꯕꯣ꯫ ꯍꯪꯁꯤꯔꯅꯦ ꯑꯩꯕꯣ꯫ ꯍꯪꯂꯨꯔꯗꯤ ꯑꯩꯅ ꯂꯧꯊꯣꯛꯏ ꯈꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯍꯪꯂꯔꯣꯏꯗ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯂꯒꯦ ꯀꯔꯤꯁꯨ ꯍꯥꯏꯗꯅ꯫ ꯂꯩꯅꯨ ꯃꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯅꯪꯅ ꯁꯨꯝꯆꯤꯠ ꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯣꯔꯦꯟ ꯄꯥꯕ ꯂꯥꯛꯑꯒ ꯍꯥꯏꯗꯣꯛꯀꯦ ꯈꯪꯉꯤ꯫ ꯁꯨꯝꯆꯤꯠ ꯁꯤꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯦꯝꯊꯣꯏ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯣ ꯅꯪ? ꯅꯃꯤꯠ ꯑꯔꯥꯎꯕꯅꯤꯗꯣ ꯀꯣꯊꯣꯛꯆꯅꯤ꯫ ꯉꯔꯪ ꯑꯃꯨꯛ ꯉꯪꯁꯤꯜꯂꯗꯨꯅ ꯅꯣꯛꯄꯗ ꯐꯥꯎ ꯏꯅꯤꯡ ꯇꯝꯍꯟꯅꯤ ꯏꯆꯥꯅꯦꯅ꯫ ꯈꯔ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯌꯥꯔꯣꯏꯗꯧꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯃꯤ ꯆꯥꯎꯕꯤ꯫ ꯂꯩꯕꯥꯛ ꯆꯥꯎꯅ ꯏꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜꯕꯨ ꯀꯅꯥꯅ ꯂꯧꯊꯣꯛꯄꯤꯗꯣꯏꯅꯣ ꯏꯃꯥ?
Imana thampham kaukibagi oiramgani ningsingbꯤꯌꯨ ꯐꯖꯅ thampham kauba natte ne leibak chaw nangbo ahal oisilakpagi po thampham kauba oiramgani dei Ikoi mungsidabu kanana luthukpiramdoi imagi seldu natra ningthau su makok nomduna khummi mani taso imana thampham kauthoki boirongani chawbina oh naha su oiriba isia namdana hanu halene nasil naw sangdana leibak chaw chahi humpu sibu naha oiri haiduruiba ningthau nam naha yam oirida ikoi made tawbadabu kogi samsidabu pongna pungong jabi watani Nasi haiduna noi masin manaw anido. No ko noi. Tanza duda chak chanabagi chakpawg lai masuani na thembung na. Ibo baba ipandaw chak charaslaw. Chawbina. Ibok ti chak puisa saning de da thembung lainu na. Chaning rasu khara sa siloi bo. Aloi raga chara helladi nani. Yamna satrasu chakhom khara tak saw. Hoi sarage isuna hairabani na. Chawbi chak sarabasu sapham khangdri. Ngasigi magi sel kumanga sida. Leibak saw mamagi yet thangba kuning thawda siba khudop ado udabadu da hangle. Ima khudop di kadai zakragi. Karigino ado hangli dia. Kaidawga hairino nang. Sumhangmunida nakuto ihang hangbudu da nungai dradana. Nungai tabaga pokpino mata. Sahur noidi. Nabu kai kai. Aidi okle ko haugatle. Makut hamduna haugat kre sawbi. Manem thoki baga sanari zero tawrei masem mem thoida. Aidi ngasai kaibu urudi imagi khudopto sidi ni se thamlambane adudi sel magi hai dudi ngasai imana hoine hai ki ko aigi leredi piba yaba adubu aigi su leitabani na upai leite onthok na nungai khidre da tawrisi miem thoi ma buk ning de khali mahana dadi khelalarike ini buk nusiba manmase haisu masu thaksin ki aisu leiram labadi piba yabani ngasai yukto Kaithildagi insang mana masing lairubada sel du suloi thokraba maduna pikhidabani leibak saw yare to akoi anima imana pikrabani na thigang pokthoplan noina fana hainarabasu imana ni pikhidoi sidu noi ani na sinda satpoin he tawradu ahingdo mau ani dudi tumthaba yanaramte ayuk na hawgatlaga kaithil chatnaba khanbada ngai bu ngai rabadi ahingi matam masu chatpa kawbu leiramte nonga lamdai aduda tumthana kre mawanima ngasigi sawbina imung mangol wai taibu sitpa tawram mamau nupi anidi nonga lamdai tu tumthakibana hagot naraktabagi madi magi sel mangkibaduna ahin tumba sungya yandraduna nganta hagatuna thabak singda loisinmani mamau nupi ani laklabasu mauga lautanabi manem amadi natti sawbi kari ngasidi mawani mak yahu thengida nahan makai hagatpa matamdi hele ai phauba imong mangoldagi hendoraktana sumang apakpase santhi thi tuna taiba loi mawa sisu hawdokti ne yengi yauna yengmani isu leibak saw maning sanglurga thoklakpada mamana murum sonduna wai tairibadu ubada hairi kaidawragi ma ayuksida ngarang sel mangkibagi manindo husi phawu leiribra leibak saw mem thoidi kaidawre hausi phawu hawgalaktrabadi leibak saw ngakna khainai ma hawgalaktribu namong nupido hawgalaktri hawdu songta yum thangnabagi mamangdi ikai ko mauna yahau thieng masi ma hoi hawdokluragi aidi yahubaga sajik phanpam mafam yengduraga manung jangurini aduda khangdabani goima amung waro puklau leiramni wa kan thokpadi hai khrabi sa nupa ngaktan ningthau su thongalomdagi sanglakpada mamana hairibadu tahauraduna hairi karino imana haidu nang sumuk laklabro san thokpa inabu kayam kuina leirak tuinoima yum nati sanjabungdo Sabing ngangdran leiranu natu hawdo su chatlo nangsu hawgattriba haisibo huji phawba hawgatlagabu hawdo su haikhidro ha numidang huran chapra karino mawani mang amata lekhalatri hawdo nuge leibak saw magi nupi do kauba tamalaktabaduda masanomduna hawdoi memthoi hawgatlo ni nangbo imadu sawbunu lehoreni nangbo memthoi longna phuk hawgalaklaga kayam thenglage hausi pu moida saw Yamnadi thendri imungi thabak pumbadi imana loina loikri as kasigi ngangmale paroini tawrise asi haiduna phuk hawgat kremem thoi mamanglomda thoklurabadi manemni isau tawraklani khangbana maning thonglomda oina thokre ningthau magi nupi ba hawdore sanare tabra nang hawgat loni thengi matamse imana thabak lo ito hore namai di kaidra nang ha kariba
ꯃꯤꯅ ꯑꯃꯨꯛ ꯅꯣꯛꯅꯈꯤꯗꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯒ ꯍꯅꯨꯕꯤꯁꯤꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯜꯂꯦꯅ ꯍꯧꯒꯠꯂꯒꯦ ꯇꯍꯥ ꯍꯧꯒꯠꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯥꯁꯨ ꯆꯥꯎꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯅꯥ ꯈꯪꯗꯕ ꯍꯩꯅꯕꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯆꯥꯛ ꯑꯗꯨ ꯍꯥꯊꯨ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯃꯊꯧ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯏ ꯃꯦꯝꯊꯣꯏ ꯁꯦꯠꯂꯝꯕ ꯐꯤ ꯐꯅꯦꯛꯇꯨ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯃꯣꯏꯅ ꯄꯣꯊꯥꯅꯔꯤꯉꯩꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛꯇ ꯏꯆꯥꯅꯨꯄꯤꯁꯨ ꯁꯥꯟꯅꯕ ꯆꯦꯟꯈ꯭ꯔꯦ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯉꯔꯥꯡ ꯑꯩꯅ ꯊꯝꯈꯤꯕ ꯁꯦꯜꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯐꯅꯦꯛꯁꯤꯒꯤ ꯃꯈꯥꯗ ꯅꯠꯇ꯭रो ꯑꯩꯅ ꯊꯝꯂꯝꯕꯗꯨꯕꯨ ꯑꯣ ꯂꯩꯔꯦ ꯆꯠꯍꯧꯔꯨꯔꯒꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯐꯨꯠ ꯐꯥꯎꯗꯣꯔꯛꯂꯦ ꯃꯦꯝꯊꯣꯏ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯤ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯑꯃꯃꯝ ꯂꯩꯔꯒ ꯊꯣꯛꯂꯛꯄꯗ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯃꯀꯣꯛ ꯊꯦꯡꯒꯥꯏꯅꯔꯦ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯌꯣ ꯑꯁꯤꯔꯦ ꯀꯅꯥꯅꯣ ꯌꯦꯡꯅꯔꯛꯄꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯔꯝꯕꯗꯨꯗ ꯑꯃꯅ ꯑꯃ ꯎꯈꯤꯗꯅꯕ ꯃꯈꯨꯠꯅ ꯄꯥꯏꯅꯔꯛꯄꯗꯨ ꯐꯤꯅ ꯁꯠ ꯈꯨꯝꯖꯤꯟꯅꯩ ꯃꯦꯝꯊꯣꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯅꯥꯎ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯁꯅꯥꯔꯩꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯩꯗꯣ ꯀꯩꯊꯦꯜꯗ ꯁꯨꯝ ꯀꯣꯏꯔꯛꯑꯝꯕꯅꯤ ꯑꯣ ꯂꯣꯠꯂꯤꯗꯨꯅ ꯀꯔꯤꯅꯣ ꯁꯤꯔꯣ ꯀꯩꯅꯣꯅꯤ ꯏꯆꯦ ꯅꯪꯁꯨ ꯂꯣꯠꯂꯤꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯔꯥꯡ ꯏꯃꯥꯒꯤ ꯏꯆꯦꯁꯨꯔꯣ ꯃꯥꯅꯤ ꯑꯩꯁꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯩ ꯑꯅꯤꯃꯛ ꯋꯥ ꯂꯣꯠꯄ ꯍꯩꯇꯕ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯕꯁꯨ ꯃꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯕꯣꯛꯇ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯏ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕ ꯋꯥꯅ ꯍꯦꯟꯅ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯅꯤ ꯂꯩꯅꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯏꯕꯣ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯃꯨꯅꯦ ꯑꯗꯨꯕꯨꯔꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯤ ꯐꯖꯕ ꯑꯃ ꯂꯩꯔꯛꯑꯦ ꯃꯆꯨꯗꯨ ꯌꯥꯝ ꯐꯖꯩ ꯀꯌꯥꯝ ꯐꯖꯩ ꯈꯪꯉꯕ ꯉꯥꯡꯁꯪ ꯉꯥꯡꯕꯅꯤ ꯀꯨꯆꯨ ꯈꯔ ꯃꯝꯕꯗꯨꯗ ꯃꯤꯅ ꯇꯤꯡ ꯂꯥꯎꯅ ꯎꯅꯕ ꯑꯉꯥꯡꯕ ꯂꯩ ꯑꯣꯏꯔꯝꯅꯤ ꯏꯕꯣꯛꯀꯤ ꯂꯩꯅꯨ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯏꯕꯣ ꯑꯗꯣ ꯏꯕꯣ ꯑꯩꯅ ꯁꯤ ꯇꯝꯃꯦꯅ ꯏꯃꯥꯅ ꯍꯪꯒꯅꯨꯀꯣ ꯐꯨꯕꯤꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯀꯅꯥꯝꯇꯗ ꯍꯥꯏꯕꯅꯦꯕ ꯍꯪꯉꯣꯏꯗ ꯑꯗꯨꯗꯤ ꯏꯕꯣ ꯑꯩ ꯁꯥꯟꯅꯔꯨꯈꯤꯒꯦ ꯊꯦꯝꯕꯨꯡꯗꯣ ꯇꯨꯝꯍꯧꯕꯅꯤ ꯃꯥꯅ ꯍꯧꯒꯠꯂꯒ ꯑꯩ ꯍꯪꯉꯗꯤ ꯊꯪꯅꯕꯒꯤꯗ ꯁꯥꯟꯅꯈꯤꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯏꯕꯣ ꯍꯣꯏ ꯇꯝꯒꯦ ꯁꯥꯟꯅꯖꯔꯨ ꯂꯩꯅꯨ ꯃꯕꯣꯛꯇ ꯄꯥꯎꯗꯨ ꯇꯝꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯁꯥꯟꯅꯕ ꯆꯥꯎꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯁꯣꯝꯖꯤꯜꯂꯤ ꯂꯤꯟ ꯀꯥꯡ ꯏꯜꯂꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯦꯡꯕ ꯊꯣꯛꯂꯛꯏ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯅ ꯊꯕꯛ ꯀꯟꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦꯗꯣ ꯃꯧ ꯑꯅꯤꯁꯨ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯄꯥꯏꯖꯕꯅꯤꯅ ꯁꯪꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯐꯤ ꯁꯥꯔꯤꯁꯦ ꯀꯨꯏꯅ ꯐꯝꯗ꯭ꯔꯕꯗꯤ ꯁꯤꯟ ꯄꯥꯡꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ ꯏꯕꯣ ꯍꯣ ꯏꯕꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯃꯕꯣꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯂꯥꯛꯏ ꯀꯧꯗꯨꯅ ꯆꯥꯎꯕꯤ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯍꯥꯏ ꯊꯦꯝꯕꯨꯡ ꯏꯕꯣꯛꯁꯤꯗ ꯂꯩꯅꯦ ꯏꯆꯦ ꯎꯕ꯭ꯔꯣ ꯏꯕꯣ ꯊꯪꯅꯕꯒꯤꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯑꯣ ꯑꯗꯣ ꯏꯕꯣ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯇꯝꯃꯨ 이수 언니ꯒꯤ ꯄꯥꯎ ꯇꯝꯐꯝꯅꯤꯅꯦ ꯅꯕꯣꯛ ꯑꯩꯁꯦ ꯑꯗꯨꯕꯨ ꯔꯣꯏꯕꯣ ꯉꯔꯥꯡꯗꯣ ꯑꯩꯅ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯨ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯍꯪꯉꯨꯕꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯤꯅꯦ ꯀꯅꯥꯁꯨ ꯍꯥꯏꯗꯣꯛꯀꯅꯣꯅ ꯍꯥꯏꯔꯛꯏꯕ ꯅꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯔꯒ ꯅꯪꯅ ꯏꯕꯣꯛꯇ ꯇꯝꯂꯤꯕꯅꯤꯅꯦ ꯇꯝꯃꯤꯅꯦ 이보 ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ 이보 ꯃꯤꯅ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯕ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯣ 이보 ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯆꯥꯎꯕꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯍꯧꯏ ꯀꯔꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯩꯊꯦꯜ ꯆꯠꯂꯤꯕ ꯖꯥꯠꯅꯣꯅꯦ ꯃꯧ ꯑꯅꯤꯗꯨ ꯋꯥꯈꯜ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥꯅ ꯄꯥꯝꯖꯕ ꯐꯅꯦꯛ ꯐꯤ ꯑꯃꯃꯝ ꯁꯦꯠꯂꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯉꯔꯥꯡ ꯂꯩꯔꯛꯄ ꯐꯅꯦꯛ ꯐꯤꯒꯗꯨ ꯁꯦꯠꯇꯅ ꯏꯟꯗꯅ ꯂꯩꯔꯤ ꯂꯩꯅꯨ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯎꯔꯨꯒ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯂꯦꯞꯂꯒ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯤꯅꯣ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯎꯪꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯦꯝꯊꯣꯏ ꯍꯩ ꯀꯔꯤꯅꯣ 이싱 ꯊꯛꯀꯦ ꯍꯥꯏꯕ ꯏꯃꯥ ꯑꯗꯨꯗꯤ ꯀꯜꯂꯒ ꯊꯛꯎꯁꯨꯗꯅ ꯄꯨꯟꯗꯒꯤ ꯀꯥꯔꯗꯤ ꯑꯃꯨꯛ ꯆꯩꯔꯣꯏꯗ꯭ꯔꯣ ꯏꯕꯣꯛꯅ ꯀꯟꯒꯦ ꯀꯣꯟ ꯄꯨꯊꯣꯛꯑꯝꯃꯨ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯏꯜꯂꯤꯕ ꯐꯤꯗꯣ ꯃꯆꯨ ꯌꯥꯛꯃꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯀꯨꯆꯨꯗꯨꯗ ꯄꯛꯆꯗꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯩꯅꯨ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯐꯨꯔꯒ ꯐꯗꯧꯅꯦ ꯑꯩꯁꯦ ꯃꯤꯒꯤ ꯃꯆꯥꯅ ꯃꯄꯥ ꯀꯜꯂꯤ ꯑꯩꯈꯣꯏꯒꯤꯅ ꯌꯣꯟꯊꯣꯛꯏ ꯐꯅ ꯐꯨꯔꯁꯨ ꯌꯥꯗꯦ ꯁꯤꯡꯗꯦꯕ ꯁꯤꯡꯗꯨ ꯂꯧꯔꯒ ꯈꯨꯕꯥꯝ ꯄꯤꯖꯔꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯎ ꯌꯥꯗ꯭ꯔꯒꯅ ꯃꯌꯥ ꯐꯥꯛꯂ ꯍꯦꯛ ꯅꯝꯁꯤꯟꯕ ꯀꯔꯤꯅꯣ ꯅꯝꯁꯤꯟꯗꯣꯏꯗꯨꯕꯣ
ꯃꯄꯨꯔꯣꯏꯕ ꯂꯩꯕꯥꯛ ꯆꯥꯎꯗꯨ ꯈꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯏꯂꯝꯕ ꯐꯤꯗꯨ ꯐꯃꯨꯡꯗ ꯂꯣꯠꯁꯤꯟꯈꯤ꯫ ꯃꯦꯝꯊꯣꯏ ꯑꯗꯨꯒ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯃꯣꯏꯇꯥꯆꯧ꯫ ꯍꯣꯏ ꯈꯔ ꯉꯜꯂꯤ꯫ ꯁꯟꯒꯤ ꯁꯖꯤꯛꯇꯣ ꯈꯔ ꯐꯥꯟꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯉꯟꯅ ꯂꯥꯛꯏꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ? ꯃꯥꯗꯤ ꯂꯧꯍꯟꯐꯥꯎ ꯌꯧꯔꯛꯏ꯫ ꯑꯣ, ꯃꯥꯅ ꯁꯦꯜ ꯇꯥꯜꯍꯧꯔꯒ ꯅꯪꯕꯨꯅ ꯁꯖꯤꯛ ꯐꯥꯟꯕ ꯀꯥꯔꯛꯏꯕ? ꯑꯍꯜꯁꯦ ꯃꯤꯅ ꯄꯪꯉꯤ ꯄꯪꯉꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕ ꯆꯥꯠꯅꯤꯀꯣ꯫ ꯍꯩ, ꯃꯥꯅ ꯁꯦꯜ ꯇꯥꯜꯍꯧꯕ ꯅꯠꯇꯦꯅꯦ, ꯑꯩꯗꯤ ꯑꯩꯒꯤ ꯐꯨꯛꯀꯗꯕ ꯂꯧꯍꯣꯟ ꯁꯔꯨꯛꯇꯨ ꯐꯨꯛꯄ ꯂꯣꯏꯔꯒ ꯀꯥꯔꯛꯄꯅꯤ꯫ ꯃꯣꯏꯒꯤꯗꯨ ꯃꯇꯦꯡ ꯄꯥꯡꯉꯛꯎ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯁꯖꯤꯛ ꯐꯥꯜꯂꯨꯒꯦ ꯍꯥꯏꯖꯤꯜꯂꯒ ꯀꯥꯔꯛꯄꯅꯤꯅꯤ ꯅꯪꯕꯨ꯫ ꯅꯤꯡꯊꯧꯗꯤ ꯋꯥꯠꯍꯧꯔꯤꯕꯅꯤ ꯈꯣꯏꯗꯧ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯁꯤꯡꯗꯤ ꯁꯤꯡꯉꯝꯃꯤ ꯖꯥꯠꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯂꯩꯅꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯊꯣꯡꯖꯤꯜꯗ ꯆꯦꯞꯊꯔꯛꯂꯒ, ꯏꯃꯥ ꯏꯁꯤꯡ ꯀꯜꯂꯨ ꯂꯥꯛꯑꯣ, ꯈꯧꯔꯥꯡꯉꯦ ꯍꯥꯏꯕꯅꯦ, ꯌꯥꯝ ꯀꯨꯏꯌꯦ, ꯃꯤꯅ ꯂꯣꯏ ꯍꯨꯔꯥꯜꯂꯝꯃꯅꯤ ꯑꯩꯒꯤ ꯅꯨꯡꯗꯣ꯫ ꯄꯥꯕꯗ ꯀꯦꯁꯤꯟꯅꯔꯅꯨ, ꯄꯛꯇ꯭ꯔꯦ ꯀꯨꯆꯨ ꯏꯃꯝꯃꯝꯈꯩ꯫ ꯍꯩ ꯂꯥꯛꯀꯦꯍꯦ ꯂꯥꯛꯑꯦ꯫ ꯍꯥꯟꯅ ꯃꯥꯡꯂꯝꯗꯕ ꯆꯥꯎꯕꯤꯒꯤ ꯈꯔ ꯇꯥꯡꯕ ꯈꯔ ꯐꯖꯕ ꯐꯤ ꯐꯅꯦꯛ ꯃꯧ ꯃꯁꯤꯡꯒꯤ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯇꯣꯏꯅ ꯃꯥꯡꯕ ꯍꯧꯒꯠꯂꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗꯨ ꯆꯥꯎꯕꯤ ꯂꯣꯡꯅꯤ ꯍꯤꯞꯇꯨꯅ ꯈꯜꯂꯤ ꯋꯥꯈꯜ ꯃꯋꯟ ꯃꯋꯟ꯫ ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯄꯣꯠ ꯃꯥꯡ-ꯆꯩ ꯃꯥꯡꯕ ꯑꯁꯨꯛ ꯇꯣꯏꯅ ꯊꯣꯛꯂꯤꯕꯁꯤꯕꯣ? ꯍꯥꯟꯅꯗꯤ ꯑꯁꯨꯝ ꯇꯧꯔꯝꯗꯕ꯭ꯔꯥ ꯈꯟꯕꯅꯤ, ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝ ꯇꯧꯔꯒ ꯑꯩꯅ ꯈꯪꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯁꯦꯜ ꯃꯥꯡꯈ꯭ꯔ ꯃꯇꯨꯡ ꯑꯩꯒꯤ ꯐꯅꯦꯛ, ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯈꯨꯖꯤ ꯈꯨꯗꯣꯞ ꯃꯊꯪ ꯃꯊꯪ ꯎꯆꯤ ꯑꯆꯧꯕꯒ ꯂꯩꯔ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯣ? ꯍꯌꯦꯡꯗꯤ ꯊꯤꯕ ꯇꯥꯔꯦ ꯎꯆꯤ ꯃꯈꯨꯜ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯆꯥꯎꯕꯤ꯫ ꯅꯣꯡꯃ ꯃꯃꯥꯒꯤ ꯁꯦꯜ ꯃꯥꯡꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯇꯨꯡꯁꯤꯟꯕ ꯁꯦꯜ ꯈꯔ ꯈꯔ ꯍꯟꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯉꯔꯥꯡ ꯏꯃꯥꯗ ꯁꯦꯜ ꯄꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯣꯏꯇꯥꯇꯣꯟ? ꯏꯃꯥꯒꯤ ꯁꯦꯜ ꯃꯥꯡꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯤꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧ ꯄꯤꯔꯤꯅꯣ? ꯍꯅꯨꯕꯤꯅ ꯁꯦꯜ ꯃꯌꯥꯝ ꯄꯥꯏꯔꯒ ꯀꯩꯗꯧꯅꯅꯕꯅꯣ? ꯍꯅꯨꯕꯤꯁꯤꯅ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯗꯣ ꯏꯕꯦꯝꯃ ꯁꯅꯥꯔꯩ꯫ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯕꯤꯗꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨꯍꯦ, ꯃꯗꯨ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯗꯤ꯫ ꯍꯔꯦ, ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯗꯅ? ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈꯤ ꯁꯅꯥꯔꯩ꯫ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯇꯥꯈꯠꯇꯨꯅ ꯍꯪꯂꯤ, ꯉꯔꯥꯡ ꯏꯃꯥꯗ ꯄꯤꯈ꯭ꯔꯤꯕ ꯁꯦꯜꯗꯣ ꯀꯅꯥꯒꯤꯅꯣ ꯃꯣꯏꯇꯥꯆꯧ? ꯏꯃꯥꯒꯤꯅꯤ, ꯑꯩꯅ ꯄꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯄꯤꯔꯤꯕ ꯅꯪꯗꯤ? ꯁꯦꯜ ꯃꯥꯡꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯄꯤꯔꯤꯕ꯫ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯏ ꯅꯨꯄꯥ ꯅꯪꯁꯦ꯫ ꯄꯤꯔꯝꯗꯥꯏꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯝꯕ ꯌꯥꯕꯗꯨꯕꯨ꯫ ꯑꯦ, ꯏꯃꯥꯗ ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯁꯦꯜ ꯄꯤꯕꯁꯤ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯝꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯦ? ꯌꯥꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏꯗꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯑꯗ꯫ ꯑꯩ ꯅꯪꯕꯨ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ꯫ ꯉꯥꯏꯈꯣ, ꯍꯟꯗꯛ ꯅꯪꯒꯤ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯑꯅꯧꯕ ꯐꯤꯔꯣꯜ ꯈꯨꯗꯣꯞꯁꯤꯡꯁꯤꯕꯨ ꯀꯥꯏꯗꯒꯤ ꯂꯩꯔꯤꯅꯣ? ꯀꯩꯅꯣꯅꯤ ꯃꯣꯏꯇꯥꯆꯧ, ꯑꯗꯨꯗꯣ ꯏꯄꯥꯝꯂꯣꯝꯗꯒꯤ ꯏꯅꯝꯃ ꯑꯃꯒꯤ ꯑꯩꯉꯣꯟꯗꯅꯦ ꯕꯟꯗꯥꯟ ꯊꯝꯕꯅꯦ꯫ ꯑꯣ, ꯃꯦꯝꯊꯣꯏ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯈꯪꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯅꯣꯡꯃꯁꯨ ꯃꯧ ꯑꯇꯣꯝꯕꯤ ꯁꯅꯥꯔꯩ ꯃꯄꯥꯝꯗ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯐꯤ ꯐꯅꯦꯛ ꯐꯨꯔꯤꯠ ꯈꯔ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯄꯥꯝꯒꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯏꯅꯤ ꯍꯥꯏꯗꯅ ꯃꯦꯝꯊꯣꯏꯅ, ꯏꯅꯥꯎ ꯅꯣꯏ ꯏꯃꯥꯗꯤ ꯌꯥꯝ ꯐꯩ ꯆꯥꯅꯤꯅꯦ, ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯪꯒꯤꯗꯃꯛꯇ ꯍꯥꯞꯄꯤꯔꯛꯑꯦꯕ꯫ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ, ꯌꯥꯝ ꯐꯩ ꯏꯆꯦ, ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯅꯨꯡ ꯑꯗꯨꯗ ꯅꯤꯉꯣꯜ ꯏꯊꯟꯇ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯁꯤꯃ ꯄꯥꯝꯃꯤ ꯁꯤꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯄꯤꯔꯛꯇꯅꯤꯉꯥꯏ ꯂꯩꯔꯛꯇꯅꯤꯉꯥꯏ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯁ ꯑꯗꯨꯗꯤ ꯏꯅꯥꯎ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ꯫ ꯐꯩ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯜ ꯌꯥꯝꯃꯟꯗꯅ ꯅꯤꯡꯕ ꯊꯨꯡꯗꯦ꯫ ꯏꯃꯥꯅ ꯃꯌꯥꯝ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯣꯟꯅ ꯈꯔ ꯈꯔ ꯄꯤꯔꯛꯄꯁꯤ ꯅꯠꯇꯅ꯫ ꯅꯣꯏꯁꯨ ꯐꯔꯤꯗꯨꯗꯤ ꯏꯆꯦ꯫ ꯀꯔꯥꯏꯗꯒꯤ ꯐꯕꯅꯣꯗ, ꯅꯪꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯈꯦꯠꯅꯕ ꯇꯥꯕꯅꯤ ꯏꯆꯦ, ꯃꯌꯥꯝ ꯄꯣꯛꯄꯒ ꯏꯊꯟꯇ ꯄꯣꯛꯄꯒ ꯍꯥꯏꯕꯁꯤꯗꯤ꯫ ꯃꯦꯝꯊꯣꯏ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅ ꯇꯧꯁꯤꯟꯅꯕꯁꯤꯗ ꯅꯥꯄꯟꯒꯁꯨ ꯀꯥꯖꯔꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯀꯨꯆꯨꯁꯤꯒ ꯏꯜꯂꯤꯕ ꯏꯟꯅꯐꯤ ꯃꯆꯨꯅꯤ ꯀꯩꯅꯣ, ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯃꯆꯨꯃꯛꯅꯤ꯫ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯂꯕꯗꯤ ꯇꯦꯅꯋꯥ ꯑꯁꯪꯕꯗꯨ ꯃꯥꯜꯂꯤꯅꯦ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯆꯥꯛꯄꯅ ꯂꯣꯏꯔꯝꯃꯅꯤ ꯏꯆꯦꯁꯤ꯫ ꯆꯥꯎ ꯆꯥꯎ, ꯅꯪꯅ ꯄꯨꯀꯥꯏ ꯀꯥꯕꯤ ꯆꯥꯎ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯥꯎ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯐꯤ ꯍꯣꯡꯂꯒ ꯊꯣꯛꯂꯛꯑꯣꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯊꯣꯛꯂꯛꯑꯒꯦ꯫ ꯃꯦꯝꯊꯣꯏ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯇꯥꯛ ꯍꯩꯕꯤ ꯁꯥꯈꯤꯕꯁꯤꯅ ꯁꯥꯈꯤꯕꯁꯤꯅ ꯃꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯍꯦꯛ ꯌꯦꯡꯗꯅ ꯃꯁꯛꯁꯦ ꯎꯕꯗ ꯑꯣꯅꯤꯡꯕꯝꯗꯝ ꯌꯥꯎꯔꯦ ꯑꯩꯗꯤ꯫ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯒꯤ ꯃꯆꯨꯃꯛꯅꯤ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯂꯧꯔꯣꯛ ꯃꯇꯝ ꯂꯣꯏꯔꯕꯅ ꯂꯩꯕꯥꯛ ꯆꯥꯎ ꯑꯃꯗꯤ ꯅꯤꯡꯊꯧ ꯊꯕꯛ ꯁꯨꯅꯤꯡꯉꯥই ꯂꯩꯇꯕꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ꯫ ꯃꯧ ꯑꯅꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯄꯨꯔꯣꯏꯕ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯕꯗ꯫
ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯁꯤꯗꯤ ꯃꯦꯝꯊꯣꯏ ꯃꯄꯥꯝꯗ ꯃꯤꯒꯤ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯏꯅꯐꯤ ꯑꯃꯒ ꯖꯨꯔꯥ ꯁꯥꯗꯨꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥ! ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯇꯥꯗ꯭ꯔꯕꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ? ꯂꯩꯅꯨꯅ ꯏꯃꯥ ꯏꯕꯣꯛꯇꯤ ꯌꯦꯅꯈꯥꯗ ꯅꯥꯄꯤ ꯐꯣꯏꯍꯧꯕꯅꯤ꯫ ꯅꯥꯄꯤ ꯐꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ ꯏꯃꯥ꯫ ꯏꯃꯥ ꯏꯕꯣꯛꯇꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ꯫ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒꯅ ꯐꯤ ꯁꯥꯔꯤꯉꯩ ꯏꯕꯣꯛꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯤ ꯐꯣꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯗ ꯂꯤꯟ ꯆꯪꯉꯛꯇ꯭ꯔꯤꯗꯣ? ꯍꯩꯄꯥ ꯁꯥꯕꯤ! ꯅꯪ ꯑꯃꯅꯦ ꯆꯩꯔꯝꯗ ꯊꯧꯕꯣꯡ ꯁꯥꯅꯨꯀꯣ, ꯐꯨꯔꯛꯀꯅꯤ ꯁꯣꯏꯗꯅ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯆꯥꯎꯕꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯀꯧꯕꯕꯨ ꯃꯧ ꯑꯍꯜ? ꯆꯥꯛꯀꯧꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯏꯃꯥ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯃꯃꯧ ꯅꯨꯄꯤꯅ ꯁꯦꯠꯂꯛꯂꯤꯕ ꯐꯅꯦꯛꯇꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯉꯛꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯎꯕꯤ꯫ ꯃꯦꯝꯊꯣꯏꯗꯤ ꯐꯦꯠ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯃꯁꯤꯒꯤ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯐꯅꯦꯛꯇꯨꯒ ꯌꯥꯝ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯃꯥꯟꯅꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯑꯩꯅ ꯎꯆꯤ ꯃꯈꯨꯟ ꯊꯤꯕꯗ ꯐꯪꯈꯤꯗꯕꯅꯤ꯫ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯀꯥꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯔꯩ ꯏꯁꯧ ꯂꯥꯡꯗꯅ ꯎꯄꯨꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯤ꯫ ꯁꯤꯗꯅꯤꯗ ꯅꯍꯥꯟ ꯑꯩꯅ ꯁꯨꯔꯒ ꯊꯅꯝꯕꯗꯣ, ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯆꯨꯒꯤ ꯐꯤꯗꯣ꯫ ꯏꯅꯦꯝꯕꯣꯛꯇꯒꯤ ꯍꯨꯔꯥꯟꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨꯒ ꯌꯥꯝ ꯆꯥꯟꯅꯅꯤ ꯈꯟꯕꯅꯦꯕ ꯑꯩꯅ꯫ ꯉꯁꯤ ꯑꯉꯥꯡ ꯃꯔꯨ ꯀꯣꯛꯄ ꯆꯠꯄꯗ ꯏꯟꯖꯒꯦ ꯈꯜꯂꯒ ꯃꯥꯡꯈ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯀꯅꯥꯅ ꯍꯨꯔꯥꯟꯈ꯭ꯔꯖꯥꯠꯅꯣ ꯑꯗꯨꯕꯨ? ꯑꯩꯗꯤꯕ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦ꯫ ꯊꯦꯝꯕꯨꯡ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯗꯣ ꯌꯦꯡꯂꯝꯕꯅꯤ꯫ ꯌꯦꯡꯕꯗ ꯋꯥꯔ ꯃꯥꯜꯂꯦ ꯇꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃꯨꯕꯗꯨꯗꯤ ꯏꯃꯥ ꯆꯧꯕꯤꯅ ꯂꯤꯠꯂꯒ ꯆꯠꯈ꯭ꯔꯕꯗꯨꯕꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯅ ꯀꯔꯤꯒꯤ? ꯏꯃꯥ ꯏꯁꯧ ꯂꯥꯡꯕꯗꯨꯗ ꯍꯥꯏꯗꯕꯅꯦ ꯑꯩꯅ꯫ ꯑꯉꯥꯡ ꯃꯔꯨ ꯀꯣꯛꯄ ꯆꯠꯄꯒ ꯂꯥꯏꯔꯤꯗ, ꯅꯪꯗ ꯐꯨꯔꯒꯦ ꯑꯁꯨꯛ ꯄꯪꯕ ꯃꯆꯥꯁꯤꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯕꯤꯔꯝꯃꯤ ꯁꯅꯥꯔꯩꯅ꯫ ꯆꯥꯎꯕꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯗꯒꯤ ꯊꯥꯅꯅꯕ ꯍꯋꯥꯏ ꯃꯔꯨ ꯂꯧꯕ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯁꯅꯥꯔꯩꯅ ꯃꯆꯥ ꯐꯨꯔꯤꯕꯗꯨ ꯇꯥꯍꯧꯔꯝꯗꯦ꯫ ꯃꯦꯝꯊꯣꯏ ꯆꯥꯛꯀꯧꯕ ꯍꯜꯂꯛꯂꯤ꯫ ꯐꯤ ꯍꯣꯡꯒꯦ ꯇꯧꯔꯤꯉꯩ ꯁꯅꯥꯔꯩ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯩꯒꯤ ꯐꯨꯔꯤꯠꯇꯨꯗꯤ ꯏꯆꯦꯅ ꯂꯤꯠꯂꯕꯣꯏꯔꯦ? ꯀꯩꯅꯣ ꯏꯅꯥꯎ, ꯁꯤꯗꯤ ꯑꯩꯒꯤꯅꯤ, ꯅꯪꯒ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ, ꯊꯤꯔꯨꯁꯨ ꯃꯨꯟꯅ꯫ ꯑꯣ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯉꯁꯤꯒꯤ ꯎꯄꯨꯗꯣ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯤ, ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯅ ꯊꯤꯕꯗ꯫ ꯏꯅꯝꯃꯒꯤ ꯃꯆꯥꯒꯤ ꯑꯉꯥꯡ ꯃꯔꯨ ꯀꯣꯛꯄꯗꯣ ꯆꯠꯇꯈꯩ ꯊꯤꯔꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯄꯨ ꯑꯁꯦꯡꯕꯅ ꯂꯤꯠꯇꯨꯅ ꯆꯠꯄꯤꯈ꯭ꯔꯕꯅꯤꯅ ꯅꯄꯣꯠ ꯃꯐꯝ ꯆꯥꯅ ꯊꯝꯖꯗ꯭ꯔꯒ ꯃꯤ ꯈꯨꯗꯤꯡ ꯊꯤ ꯇꯩꯕꯤꯔꯅꯨ ꯏꯕꯦꯝꯃ, ꯆꯠꯊꯣꯛꯑ ꯐꯤ ꯍꯣꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯕꯨ ꯏꯟꯊꯣꯛꯂꯒ ꯊꯣꯡꯗꯨ ꯄꯨꯅꯥ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯊꯋꯥꯏ ꯆꯥꯛꯅ ꯊꯣꯡꯗꯨꯗ ꯃꯈꯣꯡꯅ ꯈꯪꯀꯥꯎ ꯀꯥꯎꯁꯤꯜꯂꯤ꯫ ꯆꯩꯅꯥ ꯐꯥꯎꯔꯛꯂꯗꯨꯅ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯆꯦ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ, ꯅꯃꯧ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯕꯅꯤꯅ꯫ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯗ ꯑꯃꯨꯕꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ? ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯄꯣꯠ ꯌꯥꯝꯅ ꯃꯥꯡꯉꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯧ ꯑꯅꯤꯒꯤꯁꯨ ꯌꯥꯝ ꯃꯥꯡꯉꯤ꯫ ꯁꯤꯗꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯄꯣꯠ ꯊꯝꯐꯝ ꯆꯥꯗꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯏꯆꯦ? ꯅꯠꯇꯦ ꯑꯃꯨꯕꯤ꯫ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯏꯆꯦ? ꯈꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯨ꯫ ꯃꯧ ꯃꯁꯦꯟ ꯍꯨꯔꯥꯟꯅꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯣ? ꯃꯧ ꯃꯁꯦꯟ ꯍꯨꯔꯥꯟꯅꯔꯕꯁꯨ ꯌꯥꯔꯦꯅꯦ, ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯂꯤꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯏꯃꯨꯡꯗꯣ ꯕꯨꯠ ꯍꯨꯔꯥꯟꯕꯔ ꯍꯨꯔꯥꯟꯕꯤꯔ ꯑꯃꯗꯤ ꯂꯩꯔꯦꯀꯣ? ꯕꯨꯠ ꯍꯨꯔꯥꯟꯕꯔ ꯍꯨꯔꯥꯟꯕꯤꯔꯒꯗꯣ ꯆꯥꯎꯕꯤ ꯑꯩꯅ ꯐꯥꯕ ꯅꯨꯃꯤꯠꯇꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯁꯦ ꯏꯆꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯅꯕ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤꯜꯂꯨ꯫ ꯀꯗꯥꯏ ꯄꯤꯔꯛꯎ ꯑꯃꯨꯕꯤ, ꯋꯥꯈꯜ ꯊꯣꯛꯄ꯭ꯔ ꯌꯦꯡꯒꯦ꯫ ꯃꯦꯝꯊꯣꯏ ꯃꯅꯥꯎꯅꯨꯄꯤꯅ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯇꯨꯃꯤꯟꯅ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯔꯩꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯎꯄꯨꯗꯨ ꯍꯥꯡꯂꯒ ꯈꯨꯗꯩ ꯑꯅꯤ ꯁꯠꯇꯨꯅ ꯃꯕꯨꯛꯇ ꯌꯦꯞꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯔꯩꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯃꯆꯦꯒꯤ ꯎꯄꯨꯗꯒꯤ ꯐꯤ ꯑꯅꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨ ꯑꯉꯥꯡ ꯑꯅꯤꯗꯨꯅꯁꯨ ꯎꯍꯧꯔꯝꯃꯤ꯫ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯩ ꯂꯩꯅꯨꯅ ꯍꯥꯟꯅ꯫ ꯏꯕꯣꯛ, ꯁꯇꯤ ꯁꯦꯡꯕꯗꯣ ꯂꯦꯞꯄꯣ, ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯣꯛꯀꯤ ꯂꯩꯅꯣ? ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯏꯗꯣꯝꯆꯥꯒꯤ ꯎꯄꯨꯗꯒꯤ ꯈꯨꯗꯩ ꯑꯅꯤ ꯂꯧꯊꯣꯛꯑꯒ ꯃꯕꯨꯛꯇ ꯌꯦꯞꯁꯜꯂꯤꯕ꯫ ꯏꯁꯨꯗꯤ ꯀꯔꯝꯍꯥꯏꯅ ꯎꯍꯧꯔꯤꯕꯗꯨꯗꯤ? ꯑꯩꯅꯅꯦ ꯏꯗꯣꯝꯆꯥꯒꯤ ꯀꯥꯡꯈꯗꯒꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯒꯤ ꯅꯨꯡꯗꯣ ꯂꯧꯊꯣꯛꯀꯦꯅ ꯆꯪꯕꯅꯦꯕ, ꯑꯩꯈꯣꯏ ꯏꯃꯥ ꯆꯪꯉꯒ ꯂꯧꯊꯣꯛꯈ꯭ꯔꯤꯕꯗꯨꯗ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯦꯌꯦ ꯃꯥꯗꯤ? ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ, ꯏꯕꯣꯛ, ꯏꯃꯥꯕꯣꯛꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯏꯃꯥꯕꯣꯛꯀꯤ ꯎꯄꯨꯗꯒꯤ ꯐꯤ ꯑꯅꯤ ꯂꯧꯊꯣꯛꯈꯤ꯫ ꯅꯪꯅ ꯑꯃꯨꯛ ꯀꯔꯝꯅ ꯎꯍꯧꯔꯤꯕ ꯊꯦꯝꯕꯨꯡ? ꯂꯥꯏꯗꯤ ꯁꯥꯟꯅꯔꯝꯕꯒꯤ ꯐꯤꯗꯣ ꯏꯆꯦꯅ ꯐꯤꯌꯥꯡꯈꯣꯛꯇ ꯌꯥꯟꯁꯤꯜꯂꯨꯁꯣ ꯍꯥꯏꯕ, ꯑꯗꯨꯒꯤ ꯆꯪꯕꯗ ꯎꯔꯤꯅꯤ꯫ ꯌꯥꯔꯦ, ꯏꯕꯣꯛ ꯈꯪ, ꯁꯥꯟꯅꯖꯧꯔꯨ ꯆꯠꯂꯣ ꯅꯈꯣꯏ ꯑꯅꯤ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯎꯔꯤꯕꯁꯤꯡꯗꯣ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯂꯩꯅꯣ, ꯊꯦꯝꯕꯨꯡ꯫
ꯍꯣꯏ ꯍꯥꯏꯗꯣꯛꯑꯣ ꯏꯕꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯦ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯊꯨꯕꯗ ꯑꯁꯤ ꯈꯟꯗꯨꯅ ꯁꯤꯡꯂꯒ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯪꯐꯩ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯍꯜꯂꯛꯂꯦ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄꯒ ꯃꯧ ꯑꯅꯤꯗꯨ ꯄꯥꯎ ꯇꯝꯂꯤ ꯄꯣꯠ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗ ꯂꯩꯕꯥꯛ ꯆꯥꯎꯅ ꯏꯃꯥꯒꯤ ꯁꯦꯜ ꯐꯤ ꯐꯅꯦꯛ ꯃꯥꯡꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯒ ꯅꯁꯥꯒꯤ ꯃꯥꯡꯂꯀꯥꯟꯗꯅ ꯏꯁꯧꯒ ꯂꯥꯡꯗꯅ ꯆꯠꯂꯣ ꯃꯦꯝꯊꯣꯏ ꯇꯥꯅꯤꯡꯗꯦ ꯑꯩ ꯋꯥꯕꯅꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯣꯊꯥꯒꯦ ꯉꯥꯏꯍꯥꯛꯇ ꯃꯦꯝꯊꯣꯏ ꯈꯨꯌꯥꯗꯨꯗ ꯄꯩꯗꯨꯅ ꯐꯝꯂꯒ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕꯅꯤ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯄꯣꯊꯥꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯒ ꯈꯟꯅꯁꯤ ꯅꯊꯧ ꯇꯧꯔꯨ ꯆꯠꯂꯣ ꯑꯩꯅꯕꯨ ꯍꯥꯏꯔꯨꯔꯗꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤ ꯃꯦꯝꯊꯣꯏꯗꯨ ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯉꯪꯂꯤ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧꯅ ꯁꯅꯥꯔꯩ ꯅꯪꯒꯤ ꯐꯤ ꯐꯅꯦꯛ ꯂꯤꯛ ꯈꯨꯖꯤ ꯑꯅꯤꯈꯛ ꯃꯥꯡꯕꯒꯤ ꯃꯥꯏꯕ ꯌꯦꯡꯉꯨꯁꯤꯕꯨ ꯀꯔꯤ ꯁꯦꯜ ꯇꯤꯡꯅꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯋꯥꯏ ꯑꯉꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ ꯁꯦꯜ ꯀꯌꯥꯝꯕꯨ ꯂꯧꯈꯤꯗꯣꯏꯅꯣ ꯃꯥꯏꯕꯗꯨꯅꯕꯨ ꯃꯣꯏ ꯇꯥꯇꯣꯟ ꯁꯦꯁ ꯑꯩ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎ ꯃꯥꯏꯕ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯄꯣꯠ ꯆꯩꯗꯣ ꯆꯦꯛꯁꯤꯟꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯝꯈꯣ ꯑꯗꯨꯒ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯑꯣ ꯂꯪꯐꯩꯗ ꯂꯩꯕꯅꯤꯅ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯇꯨꯝꯃꯨꯀꯣ ꯅꯪꯗꯤ ꯑꯄꯪ ꯆꯥꯎꯅꯤꯅ ꯇꯨꯝꯃꯤ ꯊꯦꯃꯨꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁꯥꯟꯅꯕ ꯆꯠꯂꯝꯅꯤ ꯃꯆꯦꯒ ꯑꯉꯥꯡꯗꯨꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯁꯥꯟꯅꯕ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ ꯑꯇꯣꯡꯕ ꯈꯟꯗꯅ ꯂꯦꯞꯀꯅꯨ ꯅꯨꯄꯥꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩꯗꯣ ꯊꯕꯛꯄꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯕꯨ ꯃꯥꯒꯤ ꯆꯤꯟꯁꯤꯗꯤ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯩꯅ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯗ ꯄꯦꯟꯅ ꯈ꯭ꯔꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯤꯠ ꯎꯏꯁꯤꯟꯕ ꯃꯤꯀꯨꯞ ꯐꯥꯗꯅ ꯉꯁꯤꯗꯤ ꯆꯥꯎꯕꯤ ꯀꯔꯤꯅꯣꯃ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯆꯥ ꯃꯃꯧꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯁꯨ ꯑꯅꯤ ꯊꯥꯖꯤꯜꯂꯒ ꯃꯃꯧ ꯑꯅꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯃꯝ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤꯗ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯅꯥꯁꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯁꯨ ꯑꯅꯤꯗ ꯍꯥꯏꯔꯛꯏ 이보기 레이노아 템봉 이복 와하게 문나 따오고 호 이복 이복 나시나게 너희는 이복이 세바 따오시노 호레냐 나마 호이 락라가 이복세 마사얌 끝나감드리 하이가다버니고 호 이복 하이게 asumna masumaben ahumdu sinaduna laikre yasanglakpada thabak sathoknarubasindu hanarak memthoi mapi hongba loiraduna masanupibu kaurai leino kadai da leige nangbo chaubi masunupi da hairei mamaunupi na kaubadu tabada iboki leino chatlusa namana kaurai hoi bo isa nungairaktradi hairo koibo hoi leino thoklai maboki kadaki leino nana pangaba nangbo pangdi ma lae kadai da leiruge nang ibok kada ibok to masa ngamongdi adugi manakta makhong makhut nambiraga leibani kayam ngamawjino na bokpo yam kanna ngamdaba nati o laidu ka katkhra nangbo thakhrabani chak thongdau da ngairabani ma phare adudi naboki manakta leiru sat hoi memthoi ka gi thongdu ngasin ge haiduna makhut lamakpada मागी उपुना मया कारगा लैबदु उबदा मसादु स्वाई लाउ प्रप संगसिल्लगा मागी सना लुपा सिंगदु येंगी सुरिब्रा हाइदुना अदुबु मागी लिक मपाक्तु यावरमजे खनान लौथोख्रब जाना तौरसिदया आगी लिक मपाक्तु दे इनाउना तुमिन हुरानख्रब जाना हलकप सुमाना हानुनी अंगांग सिंगदी मबोगी कादा लै हंगेदा मसिदि असि हाइदुना मनाउ नुपीबु लाक लाक्तना कौरे सनारै कदाइदा लैगे सनारै सनारे ngari leiramdra haiduna leiruba halakpani masiena mabu laktana kaubadu taraduna kumlei kaidoragi sia yasanglakpasida hai yasanglakpaga lairi aigi upudagi lik mapaktu lathokpra nang lai laktringaida upudagi liktu huranba natro hiraisi wagi wasumna do ngangbi ai bu huranbi dongna upudagi lik hurali kaina hekta nambadu di tawbirakan madugumba yaba sanare nati nangbu huranda biroi bema huranbi oibaduna bu huranangoni khangdana hairibani ho ai khak hurali sibo isiti huran bidabra aina kadai da kali hurali ba hayuni yam khangingadi hairauro ha hairauni tage umta imagi mopak makhadagi sel kanan lakthoke madugi matung furit phanek phi sana khomu aisu hairak patare dudi hairauni ai khoi di leitabane kibidi kiroi hairak kieng aina huran khibagi makhaktuna kanan huran ha kanan huran ho adudi huran ba kaudi lauthok ba kawe kauramani ai atai khangde ai gilik mapak to piro ai
ꯑꯩꯁꯨ ꯎꯄꯨ ꯍꯥꯡꯂꯒ ꯌꯦꯡꯉꯨꯈꯤꯅꯤ ꯅꯪꯅ ꯁꯥꯟꯅꯔꯝꯕ ꯀꯨꯝꯍꯩ ꯑꯣꯏꯔꯝꯂꯒ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯖꯧ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯅꯥꯔꯩ ꯃꯥꯒꯤꯁꯨ ꯎꯄꯨ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯁꯅꯥ ꯑꯆꯧꯕꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯁꯤꯒꯤ ꯃꯁꯝꯗꯣ ꯍꯦꯛꯇ ꯂꯥꯝꯃꯛꯏ ꯑꯃꯗꯨꯁꯨ ꯍꯥꯏꯐꯦꯠ ꯊꯩꯗꯣꯛꯂꯒ ꯃꯁꯝ ꯍꯦꯛꯇ ꯂꯥꯝꯅꯗꯨꯅ ꯐꯣꯏꯗꯠꯅꯩ ꯁꯅꯥꯔꯩꯅ ꯅꯪꯅ ꯑꯩꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯒ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕꯁꯤ ꯅꯪꯅ ꯁꯝꯁꯦ ꯐꯣꯏꯗꯠꯀꯦ ꯍꯨꯔꯥꯟꯕꯤ ꯃꯦꯝꯊꯣꯏꯅ ꯀꯔꯤ ꯑꯩꯒꯤ ꯂꯤꯛ ꯃꯄꯥꯛꯇꯨ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯅꯪꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕ ꯇꯥꯍꯟꯕ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯅꯪꯒ ꯍꯥꯠꯂꯒꯦ ꯅꯁꯝꯁꯦ ꯐꯣꯏꯔꯒ ꯉꯁꯤꯗꯤ ꯃꯧ ꯑꯅꯤꯗꯨ ꯃꯥꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯊꯪ ꯍꯥꯏꯗꯣꯛꯅꯔꯛꯂꯦ ꯆꯥꯎꯕꯤ ꯅꯣꯛꯇꯨꯅ ꯇꯥꯔꯝꯕꯅꯤ ꯃꯃꯧ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯅ ꯈꯪꯂꯥꯛꯂꯒ ꯅꯣꯛꯅꯕꯤꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯁꯨ ꯑꯅꯤꯗ ꯂꯧꯊꯣꯛꯍꯟꯈꯤꯕ ꯁꯅꯥꯒ ꯂꯤꯛꯀꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯧ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯏꯅꯦꯝꯒꯤ ꯃꯦꯝꯊꯣꯏ ꯁꯅꯥꯔꯩ ꯅꯣꯏ ꯑꯅꯤꯅ ꯃꯥꯡꯉꯦ ꯍꯥꯏꯔꯤꯗꯨꯕꯨ ꯁꯤꯔꯅꯦ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯏꯐꯥ ꯐꯥꯔꯗꯅ ꯃꯅꯦꯝꯗ ꯌꯦꯡꯂꯛꯏ ꯃꯅꯦꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯤꯛꯀ ꯁꯅꯥꯒ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ パꯈꯠꯅ ꯌꯦꯡꯅꯩ ꯆꯥꯎꯕꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯃꯧ ꯑꯅꯤꯒꯤ ꯁꯅꯥꯒ ꯂꯤꯛꯀꯗꯨ ꯃꯁꯥꯗ ꯄꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯦꯝꯒꯤ ꯃꯦꯝꯊꯣꯏ ꯁꯅꯥꯔꯩ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯏꯅꯦꯝꯅ ꯈꯜꯂꯨꯗꯕ ꯊꯕꯛ ꯑꯃꯕꯨ ꯇꯧꯔꯝꯂꯤꯕ ꯅꯈꯣꯏꯅ ꯏꯃꯥ ꯑꯩꯈꯣꯏ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯄꯤꯌꯨ ꯍꯥꯏꯕꯗ ꯏꯅꯦꯝꯅ ꯅꯈꯣꯏꯗ ꯄꯤꯔꯣꯏꯗꯕ ꯂꯩꯇꯦꯅꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯐꯠꯇ꯭ꯔꯕ ꯊꯧꯑꯣꯡꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯏꯅꯦꯝꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ꯭ꯔꯅꯦ ꯈꯨꯝꯃꯨ ꯅꯈꯣꯏꯅ ꯐꯠꯇꯦ ꯈꯜꯂꯗꯤ ꯏꯅꯦꯝ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯏꯃꯧ ꯑꯅꯤꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯅꯦꯝꯒꯤ ꯎꯄꯨꯗ ꯂꯩꯔꯤꯕ ꯄꯨꯝꯕꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯗꯪ ꯅꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯝꯂꯕꯗꯤ ꯏꯅꯦꯝꯅ ꯀꯌꯥꯅ ꯍꯔꯥꯎꯔꯝꯒꯗꯕ ꯈꯨꯝꯐꯝ ꯈꯪꯗꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩꯃꯧ ꯑꯅꯤꯃꯛ ꯆꯥꯎꯕꯤ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ ꯏꯅꯦꯝꯅ ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯦ ꯐꯥꯔꯒꯦ ꯈꯟꯗꯨꯅ ꯅꯈꯣꯏꯒꯤ ꯁꯅꯥꯗꯣ ꯏꯁꯨ ꯑꯅꯤꯗ ꯂꯧꯊꯣꯛꯍꯟꯕꯅꯤ ꯑꯗꯨꯕꯨ ꯈꯪꯂꯦ ꯉꯁꯤꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ ꯍꯟꯗꯛꯀꯤꯗꯤ ꯏꯅꯦꯝꯅ ꯉꯥꯛꯄꯤꯔꯕꯅꯤ ꯏꯃꯧ ꯑꯅꯤꯃꯛꯄꯨ ꯏꯃꯥꯅ ꯅꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯒ ꯈꯪꯈ꯭ꯔꯕꯗꯤ ꯐꯨꯕꯤꯔꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯊꯧ ꯇꯧꯔꯨ ꯆꯪꯉꯨ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯤ ꯃꯧ ꯑꯅꯤꯗꯨ ꯀꯞꯇꯨꯅ ꯃꯅꯦꯝꯗ ꯈꯨꯔꯨꯝꯃꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯃꯧ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯔꯒ ꯌꯥꯔꯦ ꯏꯃꯧ ꯑꯅꯤꯗꯤ ꯍꯥꯏꯕ ꯏꯟꯕꯤꯅꯤ ꯏꯅꯦꯝꯅ ꯈꯪꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨꯀꯣ ꯑꯁꯤꯒꯨꯝꯕ ꯍꯦꯛ ꯃꯇꯨꯡ ꯇꯧꯔꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗ ꯍꯥꯏꯗꯣꯛꯂꯒ ꯐꯨꯗꯦꯛꯍꯟꯒꯅꯤ ꯈꯪꯉꯨ ꯍꯣꯏ ꯅꯃꯧ ꯑꯅꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯖꯔꯔꯣꯏ ꯂꯩꯅꯨꯒ ꯊꯦꯝꯕꯨꯡꯒꯗꯨ ꯃꯃꯥ ꯑꯅꯤꯒꯤ ꯃꯁꯝ ꯑꯐꯥꯕꯗꯨꯗ ꯌꯦꯡꯂꯒ ꯊꯤꯛ ꯅꯣꯛꯏ ꯆꯥꯎꯕꯤ ꯃꯁꯨ ꯑꯅꯤꯗ ꯍꯥꯏꯔꯛꯏ ꯏꯕꯣꯛꯀꯤ ꯂꯩꯅꯨ ꯊꯦꯝꯕꯨꯡ इसु अनीदी मरम मोकपनी अदुना ngasi थौदोकसे नपा लाक्लगा हाइदोकपा यादेको हयेंदी इबोकना कैथेलदा पुरगने कोइबा पुबिदौरिने इसुगनी येंगोय अदुगने इबोकना ngamok mayam amasu laibidौरिबा इसुसिंगी ngamok laibini haibadुदा हराउना खुमलई मसु अनिमक होय बो हाइदोय नुमित असिदगी हौरदुना मौ अनिमक मनेमगी सेल सनालुपा फी फनेक हुरान खिद्रि मनेमगीदा नत्तना मौ अनिसु हुराना खिद्रि यामना तोयना पोटमांग सेमांग तौरंबदुसु लेपख्रे हौजिक्ति चाउबिगी इमुंग नुंसी सानना लैबा पोटमांग सेमांग तौद्रबा मौबा मियोइसिंगना कलकनबा युम्बान हाइबदु ओइखिरमि।